ꯇꯥꯕꯗ ꯇꯤꯡ ꯂꯥꯎꯕ ꯀꯃꯦꯟ ꯑꯃ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯣꯏꯅ ꯌꯦꯡꯕꯗꯨꯅ ꯅꯪꯒꯤ ꯑꯁꯣꯏꯕꯗꯣ ꯃꯇꯥꯡꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯖꯔꯝꯒꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯥꯏ ꯄꯥꯔ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯒꯤ ꯀꯃꯦꯟꯁꯦ ꯏꯔꯤꯉꯩꯒꯤ ꯄꯦꯟ ꯑꯉꯥꯡ ꯃꯆꯨꯒꯤ ꯁꯥꯔꯤꯁꯦ ꯂꯥꯏꯒꯤꯅꯦꯅ ꯈꯜꯂꯤ Hai mayam puna pu kesaningol channel da muka sana taram nokseri mayam ngasi su video ma pura gala dong ngasi diu tonga kanji cha doi ni tonga kanji sida lei reba ko asigi tonga se hinta gi tonga duni ai sai tu jaram ge khoi se na porak pani aba ngarang ne adu gi chak su asaba cha na te aing ba chak ni ba langtho ba pamu da nai na tonga kanji oi na charaga adegi comment khara su pathok jara ke mayam adu mayam chak aing bo tonga kanji ge se ning tham tha ma tu yam haw bane ba akoi hana ngang ni yam chari ba ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯈꯥꯜꯂ ꯌꯦꯡꯉꯤꯅ ꯐꯠꯇꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯗꯔ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯅꯤꯡꯉꯤ ꯑꯩ ꯀꯣꯏꯕ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯕꯨꯗꯤ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯆꯠꯂꯤꯉꯥꯏꯅ ꯂꯥꯛꯆꯔꯒꯦꯕ ꯃꯅꯤꯄꯨꯔ ꯌꯧꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯅꯣꯗꯤ ꯈꯪꯗꯕꯅꯤꯅ ꯀꯃꯥꯏꯅ ꯀꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯗꯅ ꯀꯣꯏꯕ ꯄꯨꯕꯤꯅꯕꯒꯤ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯆꯒꯦ ꯀꯅꯥ ꯀꯅꯥ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯏꯃꯤꯟꯅꯒꯅꯤ
खरा ताकपिरोयना अꯩꯅ हाइखिबनेबा अदुगीदुगा मी म्याम अमा कमेंट तौरेबा अꯩंगोंदा अꯩ कमेंट पुनमते लौखटपा ngamjadre मी अनी खक्ते अꯩना कमेंट लौखटहौपनेबा संध्या हाउबीजे माइना को माना हाइरेबा लागो कोइबा याबगै कोइथामिनरा लोरे कैनो हाइना हारिबा याम नुसिएबा सुमाइना का दुम खंगबदि खंगनदबनेबा आसे को कैसु खंगना पोन्तेबा दो अइना दुम कोइबा उबिवाइना हाइबदुगा तें पांगजरेइनाबा हाइजरेइना माना अदो आई सोइदमकि लाकनी मणिपुर से नोंगा नत्रगा नोंगा दai सोइदमकि लाकनेबा याम कोइनिंग मणिपुर से निमाला 7 8 11 हाइना इएबा मानजो हाइरेबा लागो मणिपुर दा मतेंग पांगजगे फोन नंबर पिनरगा पाव फाउनरगा लोरे आए ओइरमबसु जाय लवाई ओइरमबसु जाय दो लवाई हारिबा मिंगसे इदि तादबा कुइरे हजिंग ngasi nangna comment da lawai yam tai na harise ado nangi comment je paraga ngasi lawai hariba ming da tajare
ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯣꯕꯥꯏꯜ ꯑꯃ ꯎꯠꯆꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯈꯪꯗꯦ ꯀꯔꯤꯗ ꯈꯪꯗꯦ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯗꯨꯒꯤ ꯃꯃꯜꯗꯣ ꯑꯗꯨꯃꯥꯏꯅ ꯐꯪꯉꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯍꯥꯏꯅ ꯑꯅꯤꯒ ꯂꯤꯖꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯆꯦꯒ ꯆꯦꯒꯤ ꯍꯁꯕꯦꯟꯒꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯅꯣ ꯍꯥꯏꯗꯨ ꯑꯗꯣ ꯐꯅꯨꯁꯃꯤ ꯍꯥꯏꯌꯦ ꯃꯥ ꯃꯃꯤꯡꯁꯦ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯐꯅꯨꯁꯃꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯍꯥꯏꯅ ꯂꯤꯖꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯎꯂꯪꯁꯤ ꯀꯃꯥꯏꯅ ꯂꯪꯁꯤꯖꯥꯠꯅꯣ ꯁꯤ ꯃꯈꯥꯒꯤ ꯑꯉꯧꯕꯁꯨ ꯍꯥꯎꯕꯅꯦꯕ ꯐꯣꯠ ꯐꯣꯠ ꯍꯥꯎꯕꯅꯤ ꯍꯥꯎꯕꯖꯥꯠꯅꯤ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯅꯪꯅ ꯍꯥꯏꯕ ꯆꯦ ꯈꯨꯅꯨ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯑꯗꯣ ꯈꯨꯅꯨ ꯃꯆꯨꯁꯦ ꯑꯃꯨꯕ ꯀꯠꯅꯤꯡꯕꯅꯦꯕ ꯑꯃꯨꯕ ꯀꯠꯅꯩ ꯌꯥꯕ ꯂꯥꯏꯗꯅꯦ ꯑꯗꯨꯗ ꯑꯃꯨꯕꯁꯦ ꯐꯪꯗꯕꯗꯒꯤꯅꯦ ꯑꯃꯈꯛ ꯌꯥꯎꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯃꯨꯕꯁꯦ ꯌꯥꯎꯍꯟꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃ ꯃꯆꯨꯗꯨꯁꯨꯅꯦ ꯀꯩꯅꯣ ꯃꯊꯛꯇ ꯑꯃꯨꯕ ꯂꯥꯡꯕꯅꯦꯕ ꯑꯉꯧꯕ ꯑꯣꯏꯖꯔꯒꯁꯨ ꯑꯗꯨꯅꯤ ꯏꯁꯣꯔꯅꯗꯤ ꯎꯔꯤꯗꯅ ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯀꯆꯥꯀꯥꯟꯇꯤꯁꯦ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯁꯤꯒꯩ ꯂꯥꯞꯅ ꯁꯨꯝ ꯈꯨꯔꯨꯝꯖꯔꯒꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯀꯆꯥꯀꯥꯟꯇꯤꯁꯦ ꯃꯒꯨꯟ ꯂꯩꯌꯦꯕ ꯑꯗꯨꯗ ꯀꯆꯥꯀꯥꯟꯇꯤꯁꯦ ꯃꯃꯤꯡꯁꯦ ꯀꯆꯥꯀꯥꯟꯇꯤ ꯍꯥꯏꯅ ꯊꯣꯟꯈꯤꯕꯁꯦ ꯑꯩ ꯈꯪꯗꯦꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯃꯥ ꯍꯥꯏꯕ ꯀꯆꯥꯀꯥꯟꯇꯤꯁꯦ ꯃꯃꯤꯡꯁꯦ ꯀꯆꯥꯀꯥꯟꯇꯤ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯖꯔꯝꯒꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯃꯌꯥꯝ ꯁꯣꯏꯗꯅꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯥꯛꯄꯤꯔꯝꯃꯣ ꯀꯆꯥꯀꯥꯟꯇꯤꯒꯤ ꯃꯃꯤꯡꯁꯦ ꯀꯆꯥꯀꯥꯟꯇꯤ ꯍꯥꯏꯅ ꯊꯣꯟꯈꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝ ꯂꯤꯖꯕ ꯋꯥꯔꯤꯅꯦꯕꯀꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯉꯁꯤ ꯍꯥꯏꯖꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯆꯥꯀꯥꯟꯇꯤ ꯃꯟꯗꯤꯔꯗꯨꯒꯅꯦ ꯄꯟꯗꯤꯠ ꯑꯃ ꯂꯩꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄꯨꯖꯥꯔꯤ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯄꯨꯖꯥꯔꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯕꯀꯣ ꯑꯗꯨꯒ ꯄꯨꯖꯥꯔꯤꯁꯤꯅꯅꯦ ꯁꯥꯔꯤ ꯑꯅꯤꯈꯛ ꯂꯩꯔꯛꯄ ꯁꯥꯔꯤꯁꯤꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃꯒ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯆꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯆꯨꯒꯤ ꯁꯥꯔꯤꯁꯤꯡꯒ ꯂꯩꯔꯛꯄ ꯑꯗꯨꯗ ꯄꯟꯗꯤꯠꯁꯤꯅ ꯈꯜꯂꯒ ꯂꯥꯛꯑꯦ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯥꯔꯤꯁꯦ ꯂꯥꯏꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯥꯛꯄ ꯑꯗꯩ ꯑꯃꯁꯤꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯄꯣꯔꯛꯄ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯒꯤꯅꯦ ꯍꯥꯏꯅ ꯇꯝꯃꯒ ꯂꯩꯔꯛꯄ ꯁꯥꯔꯤꯁꯦ ꯑꯗꯨꯃꯛ ꯄꯥꯝꯃꯦꯅ ꯍꯥꯏꯔꯕꯀꯣ ꯑꯗꯨꯗꯒꯤ ꯄꯟꯗꯤꯠꯁꯤꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯂꯥꯏꯒꯤꯅꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯂꯥꯏꯒꯤ ꯇꯝꯃꯒ ꯄꯣꯔꯛꯑꯕꯅꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤꯅꯦ ꯌꯥꯝꯃꯟꯗꯕꯗꯒꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯑꯁꯤꯒꯤ ꯁꯥꯔꯤꯁꯦ ꯂꯧꯔꯣ ꯑꯗꯨꯒ ꯂꯥꯏꯗ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯄꯣꯔꯛꯄ ꯁꯥꯔꯤꯗꯨꯅ ꯂꯥꯏꯗ ꯀꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯕꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯁꯦ ꯃꯟꯗꯤꯔꯗ ꯆꯠꯇꯣꯔꯕ ꯁꯥꯔꯤꯁꯦ ꯀꯠꯄ ꯃꯟꯗꯤꯔꯗ ꯆꯠꯇꯣꯔꯕ ꯑꯗ ꯃꯥꯒꯤ ꯄꯟꯗꯤꯠ ꯄꯨꯖꯥꯔꯤꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯂꯣꯏꯁꯜꯂꯤꯉꯩꯗꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯂꯥꯏꯗ ꯁꯥꯔꯤꯁꯦ ꯀꯠꯄ ꯃꯇꯝꯗꯅꯦ ꯀꯆꯥꯀꯥꯟꯇꯤ ꯏꯃꯥꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯄꯨꯡꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯕꯀꯣ ꯄꯟꯗꯤꯠꯁꯤꯗꯤ ꯈꯪꯗꯕ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯩ ꯀꯥꯏꯅꯊꯪꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯀꯥꯂꯤꯃꯥꯏ ꯀꯆꯥꯀꯥꯟꯇꯤꯁꯤꯒꯤ ꯃꯌꯥꯁꯤꯒꯅꯦ ꯃꯥꯒꯤ ꯃꯔꯩꯒꯤ ꯍꯣꯏꯅꯦ ꯃꯌꯥꯁꯤꯒꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯏꯟꯈꯤꯕ ꯁꯥꯔꯤꯁꯦ ꯃꯆꯦꯈꯛ ꯂꯤꯊꯣꯛꯑꯒ ꯂꯩꯔꯝꯕ ꯍꯥꯏꯗꯤ ꯁꯕꯨꯠ ꯑꯃꯗꯤ ꯄꯤꯔꯛꯏꯅꯦꯕ ꯏꯃꯥꯅ ꯄꯟꯗꯤꯠꯇꯨꯁꯨ ꯃꯥꯒꯤ ꯄꯨꯖꯥꯔꯤꯅꯤ ꯃꯥꯕꯨ ꯃꯣꯏꯗ ꯁꯦꯕꯥ ꯇꯧꯅ ꯂꯩꯕ ꯄꯨꯖꯥꯔꯤꯅꯤꯅ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯛꯏꯃꯤꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯗꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯁꯥꯔꯤꯗꯣ ꯃꯥꯒꯤ ꯏꯃꯥꯒꯤ ꯃꯔꯩꯗ ꯃꯆꯦꯈꯛ ꯎꯔꯕ ꯑꯗꯨꯒ ꯑꯗꯨꯝ ꯄꯟꯗꯤꯠꯁꯤꯅ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯕ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯏꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯃꯥꯁꯦ ꯀꯆꯥꯀꯥꯟꯇꯤ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯦꯅ ꯍꯥꯏꯔꯤꯕꯅꯦ ꯑꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯤꯕꯤꯕꯅꯦꯕ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯗꯦꯕ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤꯀꯣ ꯑꯩ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯄꯥꯔꯠ 2 ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯇꯧꯔꯤꯕ ꯁꯤꯡꯍꯟꯅ ꯍꯥꯏꯔꯤꯕ ꯐꯖꯅ ꯉꯥꯡꯉꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏ ꯑꯩ ꯉꯥꯡꯕꯅꯤ ꯐꯖꯅ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯅꯦ ꯄꯩꯁా ꯄꯥꯏꯅꯤꯡꯉꯗꯤ ꯑꯋꯥꯕ ꯊꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯐꯤ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯩꯗꯨꯒ ꯐꯦꯟꯁꯤ ꯊꯣꯛꯆꯣꯝꯅ ꯍꯥꯏꯔꯛꯏꯕ ꯅꯪꯒꯤ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯌꯦ ꯑꯩ ꯅꯨꯄꯥꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯅꯦꯕ ꯃꯥ ꯊꯕꯛ ꯇꯧꯖꯔꯁꯨ ꯃꯥ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯥꯏꯠꯇ ꯑꯗꯨꯝ ꯇꯧꯋꯤꯅꯦꯕ ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯇꯥꯈꯤꯕ ꯃꯔꯣꯟ ꯅꯥꯏꯕꯤꯗꯣ ꯑꯩꯅ
ꯇꯥꯏꯅꯤꯡꯅ ꯇꯥꯏꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯖꯥ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯄꯤꯕ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯗꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯤꯔꯛꯄꯅꯦꯕ ꯑꯗꯒꯤ ꯃꯥꯟꯗꯦ ꯅꯨꯃꯤꯠꯁꯦ ꯇꯣꯛꯑ ꯂꯦꯞꯄꯒ ꯇꯨꯋꯦꯁꯗꯦ ꯅꯨꯃꯤꯠꯇ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯅ ꯇꯥꯏꯔꯒ ꯄꯤꯈꯤꯕꯗꯣ ꯑꯩ ꯉꯛꯏꯌꯦꯕ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯥꯆꯟ ꯃꯈꯣꯡ ꯆꯠꯄꯁꯦ ꯌꯥꯝ ꯊꯤꯅ ꯈ꯭ꯋꯥꯡꯁꯨ ꯅꯥꯕꯅꯦꯕ ꯋꯥꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯍꯪꯕꯗ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯝꯅ ꯃꯇꯝꯗꯨꯗꯤ ꯏꯌꯥꯏꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯂꯩꯇ꯭ꯔꯦꯒ ꯈꯣꯠꯇ꯭ꯔꯦꯒ ꯇꯧꯅ ꯉꯥꯡꯉꯛꯄꯗꯨꯒꯅꯦ ꯑꯗꯨꯝ ꯑꯩꯁꯨ ꯉꯥ ꯇꯧꯅ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯏꯕꯤꯈꯤꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯈ꯭ꯋꯥꯡ ꯇꯦꯛꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯃꯥꯏꯅ ꯏꯕ ꯑꯃ ꯌꯥꯎꯈꯤꯕ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯊꯝꯃꯦꯜꯗ ꯀꯩꯅꯣ ꯑꯗꯨꯏꯗꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯁꯤꯒꯁꯨ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯅꯪꯒꯤ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯐꯦꯟꯁꯤ ꯊꯣꯛꯁꯨ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ ꯀꯔꯤ ꯈꯨꯡꯒꯪꯅꯣ ꯀꯔꯤꯅꯣ ꯄꯨꯝꯅꯃꯛ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯌꯦꯡꯕꯤꯌꯨꯕ ꯃꯥꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯇꯣꯏꯅ ꯑꯗꯨꯝ ꯍꯪꯉꯦ ꯅꯪꯒꯤ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯅꯦꯕ ꯑꯗꯒꯤ ꯔꯤꯍꯥꯕꯂꯥ ꯁꯤꯡꯍ ꯃꯩꯇꯩꯅꯦꯕ ꯃꯥꯅ ꯍꯥꯏꯕ ꯅꯨꯡꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯌꯦ ꯅꯪꯕꯨ ꯍꯥꯏꯔꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯑꯅꯤꯅ ꯀꯃꯦꯟ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯇꯧꯕꯤꯈ꯭ꯔꯦ ꯌꯥꯝ ꯍꯥꯞꯅꯗꯕ꯭ꯔꯣ ꯑꯩꯗꯤ ꯇꯥꯖꯗ꯭ꯔꯤ ꯑꯗꯣ ꯈꯣꯏꯍꯤꯕꯨꯗꯤ ꯍꯥꯞꯄꯨꯗꯔꯦ ꯏꯁꯤꯡ ꯑꯌꯤꯡꯕ ꯑꯥꯏꯁ ꯊꯣꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯐꯔꯦ ꯅꯨꯃꯤꯠ ꯅꯣꯡ ꯈꯛꯇꯪ ꯅꯥꯔꯝꯃꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦꯕ ꯃꯥꯅ ꯍꯥꯏꯕ ꯂꯧꯔꯦꯝꯕꯝ ꯔꯦꯕꯤꯀꯥ ꯃꯥꯅ ꯍꯥꯏꯔꯤꯕꯅꯦ ꯃꯤꯠ ꯑꯅꯥꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯏꯁꯇꯨꯅ ꯅꯥꯗꯕ ꯃꯤꯠꯇꯨꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯅꯨ ꯃꯤꯠ ꯑꯅꯤꯃꯛ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯒꯤꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦꯕ ꯃꯤꯠ ꯑꯅꯥꯕꯗꯨꯒ ꯇꯩꯊꯣꯛꯂꯤꯕ ꯄꯣꯠꯇꯨꯅ ꯋꯥꯏꯁꯇꯨꯅ ꯈꯪꯗꯦ ꯔꯁꯤꯡꯅ ꯈꯪꯗꯦ ꯖꯍꯥꯟꯅ ꯇꯩꯊꯣꯛꯏꯕꯗꯣ ꯑꯗꯨꯅ ꯁꯣꯝꯒꯤ ꯅꯥꯗꯕꯗꯨꯝ ꯇꯩꯕ ꯇꯥꯔꯗꯤ ꯑꯁꯤ ꯃꯁꯥꯅ ꯇꯥꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯂꯧꯅꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯃꯤꯠꯇ ꯊꯣꯝꯃꯤꯕ ꯂꯁꯤꯡꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯦꯡꯀꯣꯠꯇꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯝꯃꯦꯕ ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯍꯩꯗꯣꯛꯑ ꯑꯃꯨꯛ ꯄꯣꯔ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯔꯤꯑꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯊꯝꯃꯦꯕ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯖꯤꯕꯟ ꯁꯤꯡꯍꯅ ꯍꯥꯏꯔꯤꯕ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯁꯦ ꯑꯅꯥꯕ ꯃꯤꯠꯇꯨꯗ ꯌꯦꯡꯂꯨꯔꯕꯗꯤ
ꯌꯥꯝꯅ ꯌꯥꯡꯅ ꯂꯧꯅꯒꯜꯂꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯣꯔꯣꯅꯥꯒꯨꯝ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯌꯦ ꯃꯥꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯉꯁꯤꯇ ꯇꯥꯖꯔꯤꯅꯦ ꯃꯌꯥꯝꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯁꯣꯏꯗꯅꯒꯤ ꯇꯥꯛꯄꯤꯔꯝꯃꯕ ꯃꯣꯕꯥꯏꯜꯗꯒꯤ ꯑꯅꯥꯕ ꯂꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯉꯁꯤꯇ ꯇꯥꯖꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯃꯤꯠ ꯅꯥꯕꯗꯣ ꯉꯁꯪ ꯉꯥꯡꯅ ꯅꯥꯕ ꯅꯠꯇꯕꯅꯦꯕ ꯋꯥꯎꯔꯤ ꯋꯥꯎꯔꯤꯇꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯂꯣꯏꯁꯤꯟꯈꯤꯕꯅꯦꯕ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯌꯥꯝꯅ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯁꯪ ꯉꯥꯡꯉꯒ ꯃꯤ ꯃꯃꯥꯡꯗ ꯊꯣꯛꯄꯗꯣ ꯏꯀꯥꯏꯖꯩꯌꯦꯕ ꯃꯤ ꯅꯥꯈꯤꯅꯤ ꯅꯥꯔꯣꯏꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ ꯃꯣꯕꯥꯏꯜꯗꯒꯤ ꯌꯦꯡꯉꯒ ꯑꯅꯥꯕ ꯂꯧꯅꯩ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯖꯔꯤꯑꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯒ ꯑꯅꯥꯕ ꯂꯧꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯂꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯁꯤꯗꯪꯒꯤ ꯇꯥꯛꯄꯤꯔꯝꯃꯨ ꯑꯗꯩ ꯑꯃꯈꯛꯀ ꯍꯥꯏꯔꯛꯀꯦ ꯗꯦꯕꯤꯠ ꯀ꯭ꯂꯕ ꯅꯥꯏꯁ ꯆꯤꯆꯦ ꯅꯥꯏꯁ ꯆꯤꯆꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯠ ꯅꯥꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯕ꯭ꯂꯣꯛꯇꯨꯒ ꯃꯥꯅ ꯅꯥꯏꯁ ꯆꯤꯆꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯔꯣꯏꯕꯗ ꯀꯃꯦꯟ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯝꯒꯦ ꯃꯥꯅ ꯏꯔꯛꯏꯕ ꯀꯃꯦꯟꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯔꯛꯇ ꯍꯥꯞꯆꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯗꯨꯒꯤ ꯃꯇꯦꯛꯇꯨꯝꯈꯛ ꯌꯥꯝ ꯊꯤꯅ ꯈꯪꯅꯤꯡꯕ ꯍꯥꯏꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯈꯪꯅꯤꯡꯕ ꯃꯤ ꯑꯃꯈꯛꯇꯪꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯋꯥꯁꯦ ꯈꯤꯇꯪ ꯍꯪꯉꯛꯑꯒꯗꯤ ꯑꯩꯁꯦ ꯊꯃꯣꯏꯁꯦ ꯊꯥꯖꯤꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯒꯤ ꯕ꯭ꯔꯣ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯑꯕ ꯍꯥꯏꯔꯛꯏꯕꯅꯦ ꯑꯩ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯁꯥꯏꯠꯇ ꯎꯠꯆꯔꯝꯒꯦ ꯑꯗꯣ ꯕ꯭ꯔꯣꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯕ꯭ꯔꯣ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯥꯝꯅꯁꯨ ꯐꯕꯅꯦꯕ ꯍꯥꯏꯖꯅꯕꯕꯨꯗꯤ ꯌꯥꯝꯅꯁꯨ ꯐꯕꯅꯤ ꯑꯗꯨꯗꯒꯤꯁꯨ ꯃꯊꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯌꯥम ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯗꯦꯕ ꯚꯤꯗꯤꯑꯣ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯕꯗो ꯑꯗꯨꯒꯤꯗꯣ ꯀꯩꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯗꯦꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯗ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯣꯕ ꯐꯨꯜ ꯋꯥꯆ ꯇꯧꯅꯤꯡꯉꯒꯁꯨ ꯅꯪ ꯃꯤꯅꯤꯠ 2-3 ꯑꯣꯏꯁꯨ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯣꯕ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯗꯣ ꯅꯪꯒꯤ ꯅꯆꯤꯟꯗꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯒꯗꯤ ꯑꯗꯨꯏꯗꯣ ꯑꯂꯥꯟꯕꯅꯦꯕ ꯚꯤꯗꯤꯑꯣ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯗꯦꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯗꯝ ꯊꯥꯡ ꯑꯩ ꯀꯃꯦꯟ ꯏꯅꯤꯡꯉꯦꯕ ꯀꯃꯦꯟ ꯃꯌꯥꯝ ꯏꯅꯤꯡꯉꯤ ꯀꯃꯦꯟ ꯏꯔꯤꯉꯩꯒꯤ ꯄꯦꯟꯗꯦꯕ ꯃꯥꯒꯤ ꯄꯥꯔꯠ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯒꯤ ꯀꯃꯦꯟꯁꯦ ꯏꯔꯤꯉꯩꯒꯤ ꯄꯦꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅꯀꯤ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤꯕ ꯀꯃꯦꯟ ꯀꯌꯥꯝ ꯄꯤꯔꯛꯈ꯭ꯔꯅꯣꯅꯦ ꯀꯥꯏꯅ ꯑꯗꯨꯏꯗꯣ ꯀꯃꯦꯟ ꯄꯤꯅꯤꯡꯕꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯏꯅꯤꯡꯕꯗꯣ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯋꯥꯆ ꯇꯧꯗꯨꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯏꯔꯛꯂꯤꯕꯗꯣ ꯄꯥꯔꯠ ꯈꯨꯗꯤꯡꯒꯤ ꯀꯃꯦꯟ ꯏꯔꯛꯏꯕꯗꯣ ꯑꯗꯣ ꯈꯪꯕꯤꯌꯣꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯐꯨꯜ ꯋꯥꯆ ꯇꯧꯔꯤ ꯍꯥꯏꯗꯣ ꯈꯪꯕꯤꯌꯣꯕ ꯑꯗꯣ ꯑꯃꯃꯝ ꯂꯩꯕꯅꯦꯕ ꯀꯃꯦꯟ ꯄꯤꯔꯛꯑꯀꯥꯟda ꯅꯪꯒꯤ ꯑꯁꯣꯏꯕ ꯃꯐꯝꯗꯣ ꯀꯃꯦꯟꯗ ꯏꯔꯛꯑꯀꯥꯟꯗ ꯁꯥꯎꯕ ꯃꯤ ꯑꯃꯃꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯥꯎꯕꯤꯒꯅꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯣꯏꯅ ꯌꯦꯡꯕꯗꯨꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯃꯐꯝꯗꯣ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯅꯦ ꯑꯗꯣ ꯁꯥꯎꯕꯤꯒꯅꯨ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯈꯔ ꯏꯒꯜꯂꯦꯀꯣ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯌꯥꯝꯅ ꯏꯔꯛꯀꯅꯨ ꯑꯃꯈꯛ ꯑꯅꯤꯈꯛꯇꯪ ꯏꯔꯛꯎ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯏꯕ ꯑꯗꯨꯃꯥꯏꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯏꯕꯤꯒꯦ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯌꯥꯝ ꯏꯔꯛꯀꯅꯨ ꯍꯥꯏꯔꯁꯨ ꯑꯩ ꯏꯖꯔꯛꯑꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯃ ꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯣꯏꯔꯒꯗꯤ ꯊꯃꯣꯏꯗꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯀꯥꯃꯤꯟꯅꯁꯤꯑꯕ ꯑꯩꯒꯤ ꯕ꯭ꯔꯣꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯌꯦꯡꯉꯣ ꯑꯩ ꯃꯌꯥꯝꯅ ꯇꯥꯍꯜꯂꯛꯀꯦ ꯇꯥꯡꯉꯤꯍꯦ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯃꯤꯠ ꯅꯥꯏ ꯍꯥꯏꯕꯗꯒꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯐꯕ ꯑꯣꯏꯔꯣ ꯗꯥꯛꯇꯔ ꯌꯦꯡꯉꯣ ꯗ꯭ꯔꯣꯞ ꯍꯥꯞꯄꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯣ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯅꯦꯕ ꯗ꯭ꯔꯣꯞ ꯍꯥꯞꯄꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯑꯩ ꯗ꯭ꯔꯣꯞ ꯍꯥꯞꯄꯅꯦꯕ ꯑꯗꯨꯅꯦ ꯗ꯭ꯔꯣꯞ ꯍꯥꯞꯄꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯗ꯭ꯔꯣꯞ ꯍꯥꯞꯄꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯗ꯭ꯔꯣꯞ ꯍꯥꯞꯄꯤꯔꯤꯗꯨꯗꯤ ꯎꯗ꯭ꯔꯕꯣ ꯅꯣꯏꯕꯨ ꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯉꯁꯤ ꯀꯃꯦꯟ ꯄꯥꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯗꯨꯝ ꯁꯤꯗꯤ ꯈꯤꯇꯪꯁꯨ ꯑꯗꯨꯝ ꯁꯥꯎꯈꯔꯦ ꯈꯪꯗꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ